Mahairoisingdagi ming chanbirage haiduna sel lohhoduna duplicate ki admission receipt piramliba Liberal College ki oza amabu lengakna matik chaba action lokhatkadabani haina Manipur Students Federation ki General Secretary Tekcham Rojit na phongdokre Hiramasiga mari leinana kwakaithada leiba Mahairoi lup asigi office ta pangthokpa paugi mifam amada mahakna hai College asida ming chanba lakpa Mahairoisingdagi oza asina namthak tawduna ming chanbagi senfam kaya lawthoklamle Tungda Mahairoi singna makhoi gi mingasi college ta enroll toramba thengnadabadagi MSF ta wakalakibani Q sangna lepagi mauta oza aduna ming chanbirage haibagi thazaba pibudagi Mahairoi sing aduna ming chanbagi senfam adu sinarubani Yamlaba Mahairoi singi tungi laibak manghanba yaroi college asida MSF ki kangbuna changsilobada lana thabak toriba oza asi contract oina thabak tawduna leibani haibasu khangbangamle Ozadu wari sanabala o haibadasu ngasigi oina lakte adubo numit humni faubagi manungda laktuna wari sanabagi khudong chabadasu bigadabani haike Oza se mkhoi computer gumba kai gumba suba staff oiba aduna emission gi kai gi process ama tawba adugumba suba oibanina angang sing sina ming chama koi queue gumba leba khopla leba se mangonda ma tawbirage kholage na ma sanbirage na harakanda mangonda akhoi gi keno sai tare पैसा सिंह से आंगांग जी ने पिरम भाई तारे अमागी डॉक्यूमेंट सिंह से ओजा आई की मिंग से ओजा ना कनेक्ट तबिरो आई क्यू जे कितंग ले पवारे खोले माना का तोरकांदा माना लहु भाई तारे ने अदन सनबिरी ने लेकांदा आंगांग जिंग से माना मिंग चल ले ना पिरे जी दिखाई देगी रिसिप्ट से डुप्लीकेट पिरा कांदा आंगांग जिंग से कॉलेज सिदा अम्बो रोल तोरम दना लेरम भाई तारे ने अदना सिगुंबो ओजा महिक से महिरोई सिंग बु यामना कलसुलेतना खनबसे मखोइ से महिरोई सिंग येकनबा जिंगने aduna haribase government na yam akanba mahiroi khunai gi tungi yumbiren oiba khunai jigitamak tani khalakan asiguma mahik mahik se maru phangna manghan na government na akan mejeng changbi wa haiba wafam se